Isinin auxing bu puran thawa maitina taram nokseri F35 America plane ko $110 million pi batang khraba sigi wari khara lai akhona khange USA na plane ase India da yonsan ba pamli India na Leiba pamdri mastigi laptho ga seningi India na USA na low layu sini India na ngai ko ngai tang khan gi ge masi layu hai ba yad badagi ni USA na Pakistan gi mateng khara pangba man ba operation sindura dumai na khoina khara uba phangi dana ko leiragadi India gi manak ta khara naksat ge sini leidragadi khara lapthok ki sini yamna lapthok pasu muk USA da muk farak tar kadam India gi makok chu dum khaga tak sien bagi wani da asimang na Pakistan phajna nuksirabra haibdusu nuksibana chaba asimunir ka kaudana khoigi United States of America da dumai na unandana ga tawri dana ko amasung British ki F35 ama Kerala gi airbase ama emergency landing tawki haiba khoina loina khangnar wa wafamni thau loi haibra karino weather fatabana adumaina landing tawbuni haibra or hydraulic system yarakte haibra thau loi radi Kerala dagi thau halaga adumaina vaikrani hauji phawba leiriba sina takpudi plane asita karigumba khara yadre haiba ma takpani asini sinrawsing apapa pote haying wa illi hairibasi UK dagi khoigi engineer nimpu India da pairakre plane ase fix tognaba masina takpudi plane asida yam sauna system adumaina ma yadre haibasi takpane asigi marak asida Israel na Iran gi nuclear facility amasung military site landaba adu da Israel na sinaba F35 fighter jet ahum kaptha ki haini Iran gi officials sing na adumaina mamang da phungdorok palaiki Israel na accept tawde masigi Iran gi claim ase toksu tawre maram di karigino habda F35 sariba Lockheed Martin sigi company asida F35 sabagi program asida Iran su dumaina paisa thadaba yauri USA ji sungtaw tawroi kaptharamba targa su maram di plane ase USA khak sinaba natuna leibak atai su sinari leibak atai na khoigi leina basu honari bani UK na su khoigi plane F35 se khara hena dumaina leina ba adumaina phungdona rupasu laikrena aduna kaire khole hairagadi laigadawri balaibak sing asina su laining base han gharane kai biyai kairam da biyai America gi defense budget thadore $961.6 billion Pentagon na thadorok pani khara news media khara madana madudagi ta na thadorok pasu yawi ko adubu sabsaba adumaina khangdri adumaina di palle sinroxing image du da yengbiu Donald Trump na America na F35S se khara hanthana sinaba aduga khara hongba drone amasung missile de hena dumaina mai osan gadori asina takpati karino F35 ase maming asugam na saliba asiga performance asiga sana drabra asini USA gi Pentagon na su F35 laibigi order ase masing hanthan kare 2026 ta plane nimpuga nipan laigini haina tawramba du plane kun mari khak laigini haidi akhona khange government na laigadoini maram di karigino haibda Lockheed Martin haibase private company ni asina kari tagli taseng namakki Iran Israel lan aduda F35 ase taseng na Iran na kaptha kharabra asini tang khraba plane ase ahongba missile na kaptharak labadi masana masi Leiba hantharak patabani mai onsan ba hantharak patabani USA su masing hanthana sijarak pa tabani mapan thongda isinausing ya yauraga koige mic pairaga adumaina lauraga haidok tragasu manung dadi karigumba khara laireba plane laibagi masing hantaraiba asinati Elon Musk di F35 program ase drone technology ga fawba dumaina mamang da sangdam nakiba laikre Pentagon na F35 masing hantalaga karigi atangba afaba plane ni haidiba ase India da yosinba pamli bano asini Donald Trump na anoba USA ge defense budget asigi makada lanmigi salary adumaina hegaranga dawri high tech missile da hena focus tawgadawri aduga ahongba drone da paisa hena adumaina thadagadawri Navy gi thabak lawba hanthangadawri ship jahaz Leiba hanthangadawri atop leibak tag leigidaw banatiko makhoigi di mamang jisu panjagre akhoigi private company ni asigi USA government adumaina leibani amasung fighter jet Leiba maruina F35 masing se hanthangadawri nakalam romda hekaranba aduga nakalam romda hanthaba asidagi khongkalakpa paisa duna amu hengaran gaduine asigi hengalakpa asidagi troops singi salary adumaina hengaran ba high tech mission sengpatpa amasung drone da mai hena adumaina osalak asine
aduga golden dome kumaina work to we haibagi matang na karino haibina singba khoi mamang de video dumaina sem kare masi sengba sagat pagi budget na separate oi USA gi defense budget asigi saruk to dumaina sande Biden gi government gi matam da F35 68 leina ba khangalamba adu Donald Trump na nimputare ta dumaina hanthan gi ba haujingna amuk kunmari da dumaina hanthan sumaina paisa hanthan ba sing asina precision strike missile long range air to surface missile joint air to surface stand off missile amasung apikpa drone singda dumaina paisa se thadagadori masi Ukraine Russia land sinaba urakpa hadak ta su Ukraine gi drone singna Russia gi airfin ke amada dumaina sauna mai pangna dumaina landa khidana ko Iran amasung Israel land sinaba urakpa kaya asidagi ni haiba tabani hojik amasung tungda tholakadoriba lan asi drone gi anuba lan kaya ama yauri amasung yaurukadori asinani India yauna leiba kaya amana drone da mai onsna ragli bas aduna F35 ta USA na paisa manganingdrai haiba takpani USA gi F35 program asi malem gi fighter jet ki program da khwaidagi paisa changba program ni adubu America na sinarakpa hantharakpa sina takpati plane gi maman asiga performance ka sanadre asini Iran na hada claim torpa si khak natana mamang da su Yemen gi Houthi singna rumaina claim tawkiba leiko F35 adumaina kapta ki haibana singba Israel USA na takthoktra basu manung da di already khanglabra Iran na Israel gi F35 hum kapta ki haibsi asini asinara F35 Leiba gi masing hantaragli basi asini wahang haibabu Elon Musk science and technology gi lamda ko gyamna leiba mini haibada isini roksing pungla la loi mana su F35 ki matang da domaina phogdoragli ba asina takpadi F35 ki maman amasung performance asisana de haina takpadi Donald Trump ni F35 masing hantana leibadagi kangadaba sep tawgadaba paisa asina maman khara hantaba F15EX ta upgrade tawningi amasung NGAD masi USA gi 6th generation fighter jet program ni ko next generation air dominance haribas masida paisa hena thadaning USA na India lan gi khulai Russia da depend tawba leiba ase tohaning ba aduga USA dagi oina lehening ba pamba asineba India ni USA dagi F35 plane ase tara ama natraga kunama adumaina lehening ba adu ergadi India gi wangang gi haiba leidragana India gi kok sikkadaba thabakhara tawgi asini adu Russia na su 57 da India da piribo offer adugi tangkai 50% phawba 50% di toksi 20% phawba piba ngamdaba asini asini noksing US and F35 plane ase sinaba amasung leiba se Hanthahangadoure hantaki sahi asida amasung Iran Israel gi plane F35 ase kapthaki kapthaki haibise sumdauri bra asini wang haibabu leiba hanthara ibasina takpati ase harga puran thaba maitina kaina nabi athangni jari kangli paimani yai fare faminersi